ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯋꯦꯜꯀꯝ ꯕꯦꯛ ꯇꯧꯖꯔꯤ꯫ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯊꯣꯛꯄ ꯔꯤꯌꯦꯜ ꯁ꯭ꯇꯣꯔꯤ ꯑꯃ, ꯍꯥꯏꯗꯤ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦꯗꯣꯂꯦꯁꯟꯒꯤ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯗꯤ ꯃꯣꯏꯗ ꯀꯔꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯈꯪꯍꯟꯅꯤꯡꯕꯒꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯆꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯅꯦꯒꯦꯇꯤꯞ ꯁꯦꯟꯁꯇ ꯄꯨꯕꯤꯗꯅꯕ ꯅꯦꯔꯦꯇꯤꯞ ꯑꯩꯅ ꯏꯀꯣꯛꯅꯅ ꯃꯌꯥꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯣ ꯁꯤꯁꯦ ꯆꯪꯗ ꯌꯥꯗ꯭ꯔꯕ, ꯈꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯤ ꯃꯇꯝꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ꯫ ꯑꯗꯣ ꯋꯥꯔꯤꯗꯣꯝꯗ ꯑꯗꯨꯝ ꯂꯥꯛꯁꯜꯂꯁꯦ꯫ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ, ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ, ꯑꯗꯨꯒ ꯌꯨꯝꯁꯨ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ, ꯁꯥꯒꯩꯁꯨ ꯄꯨꯟꯕ꯫ ꯑꯗ ꯃꯌꯥꯝꯕꯒꯤ ꯅꯨꯄꯤꯁꯦ, ꯍꯧꯖꯤꯛ ꯃꯩ ꯂꯩꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯀ꯭ꯂꯥꯁ 10, 11 ꯀꯥꯕ ꯁ꯭ꯋꯥꯏꯗ ꯃꯥꯁꯦ ꯖꯤꯝ ꯁꯥꯟꯅꯔꯒ ꯃꯁꯥꯁꯦ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯈꯔ ꯍꯥꯏ ꯐꯥꯏ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯅꯨꯄꯥ ꯅꯍꯥꯒ ꯒꯥꯒꯥ ꯇꯧꯕ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯅ ꯍꯥꯏꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯌꯨꯗ ꯑꯗꯨꯝ ꯂꯥꯏꯆꯨꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯌꯨꯝꯕꯥꯟ ꯃꯔꯤꯁꯦ ꯏꯊꯝ ꯊꯝꯗꯕ, ꯃꯆꯥ 2ꯗꯤ ꯁꯨꯔꯦ꯫ ꯑꯗꯨ ꯅꯨꯄꯤꯁꯤꯅꯗꯤ ꯃꯉꯣꯟꯗ ꯁꯦꯇꯤꯁꯐꯥꯏ ꯁꯣꯏ ꯑꯣꯏꯖꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗ ꯃꯇꯝ ꯑꯃ ꯆꯠꯅꯔꯝꯃꯤꯗꯅ, ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯊꯣꯛꯂꯛꯄ ꯃꯇꯝ, ꯇꯤꯚꯤ ꯌꯦꯡꯃꯤꯟꯅꯕ ꯃꯇꯝ, ꯃꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯇꯤꯚꯤ ꯌꯦꯡꯉꯨꯕ ꯃꯇꯝ, ꯇꯤꯚꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ, ꯃꯣꯏꯒꯤ ꯃꯅꯤꯡꯒꯤ ꯑꯦꯀ꯭ꯌꯨꯁ ꯑꯣꯏꯔꯤꯕ ꯑꯉꯥꯡꯁꯦ, ꯁꯤꯁꯦ ꯑꯗꯨꯝ ꯇꯥꯂꯛꯁꯦ ꯄꯨꯡ 12, 12ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯤꯚꯤ ꯌꯦꯡꯕꯖꯥꯠꯅꯦꯕ꯫ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯇꯩꯃꯁꯤꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯔ ꯀꯥꯟꯗ, ꯃꯥꯒꯤ ꯋꯥꯈꯜꯗꯨꯕꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗ ꯃꯉꯣꯟꯗ ꯃꯥꯏ ꯅꯨꯄꯥꯅ ꯄꯤꯗꯕ, ꯐꯨꯜꯐꯤꯜ ꯑꯣꯏꯗꯕ ꯑꯃꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯌꯦꯅꯗꯤ ꯋꯥꯔꯤꯁꯤꯅ ꯇꯥꯛꯇꯣꯏꯅꯦꯕ꯫ ꯑꯗꯨꯝ ꯂꯩꯀꯥꯏꯁꯤꯅꯁꯨ ꯑꯗꯨꯝ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯅꯨꯄꯤꯁꯦ ꯃꯆꯥ 2 ꯂꯩꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯂꯩꯀꯥꯏꯗꯒ ꯁꯨꯝ ꯂꯩꯗꯅ ꯂꯩꯀꯥꯏꯗꯁꯨ ꯍꯥꯏꯗꯤ ꯈꯔ ꯈꯤꯇꯪ ꯈꯜꯂꯞ ꯇꯧꯕ, ꯅꯨꯄꯥ ꯅꯍꯥꯁꯤꯡꯗ ꯈꯤꯇꯪ ꯏꯔꯥꯡ ꯑꯗꯨꯝ ꯎꯁꯟꯕ ꯈꯣꯠꯄ ꯑꯗꯨ ꯑꯣꯏꯕ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯄꯨꯡ 10 ꯑꯗꯨꯝ ꯌꯨ ꯉꯥꯎꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯥꯡꯁꯤꯅ ꯃꯣꯏꯗ ꯄꯨꯡ 12, 12ꯁꯤꯗ ꯆꯪꯉꯨꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯃ ꯌꯦꯡꯉꯝꯃꯦ ꯍꯥꯏꯇꯥꯔꯦ, ꯍꯥꯏꯗꯤ ꯃꯊꯣꯡ ꯆꯥꯗꯕ ꯐꯤꯂꯝ ꯑꯃ ꯌꯦꯡꯉꯝꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯩꯗꯤ ꯑꯉꯥꯡꯁꯦ ꯍꯟꯗꯨꯅ ꯊꯣꯛꯀꯦ ꯇꯧꯋꯦꯅ ꯍꯥꯏꯌꯦꯕ꯫ ꯍꯥꯏꯗꯤ ꯃꯥꯗꯤ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯇꯩꯃꯅꯤꯅ꯫ ꯑꯗꯩ ꯃꯇꯩꯃꯁꯤꯅ ꯐꯥꯔꯒ ꯑꯩꯕꯨ ꯑꯝꯇꯪ ꯄꯦꯜꯍꯜꯂꯨ, ꯑꯩꯕꯨ ꯑꯝꯇꯪ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯍꯜꯂꯨ, ꯑꯩ ꯄꯦꯟꯗꯅ ꯂꯩꯕ ꯀꯨꯏꯔꯦ ꯍꯥꯏꯕꯗꯒꯤ ꯑꯦꯗꯨꯂꯦꯁꯟ ꯃꯇꯝꯒ ꯑꯣꯏꯔꯦ, ꯑꯗꯒꯤ ꯃꯁꯥ ꯃꯎꯒ ꯐꯔꯦ꯫ ꯑꯗꯨꯅ ꯃꯇꯩꯃꯗꯨꯅ ꯃꯥꯏ ꯕꯣꯗꯤ ꯁꯣ ꯇꯧꯋꯦ ꯍꯥꯏ꯫ ꯃꯥꯒꯤ ꯕꯣꯗꯤ ꯁꯣ ꯇꯧꯕꯗꯒꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤꯗꯅ, ꯑꯗꯨꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯀꯥꯟꯗ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯄꯨꯡ ꯑꯃ ꯃꯆꯥ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯃꯕꯥꯅꯤ ꯐꯖꯅ ꯃꯔꯤ ꯂꯩꯅꯔꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯔꯤ ꯂꯩꯅꯔꯛꯄꯁꯤꯅ ꯆꯍꯤ 3, 4 ꯇꯟꯖꯥ ꯌꯦꯡꯉꯒ, ꯑꯗꯩ ꯑꯉꯥꯡꯁꯤꯅꯁꯨ ꯃꯇꯩꯃꯅꯦ ꯈꯜꯂꯛꯇ꯭ꯔꯕ, ꯑꯗꯩ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯅ ꯄꯥꯝꯃꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯧꯊꯣꯛꯑꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯕ ꯍꯥꯏꯇꯥꯔꯦ, ꯌꯥꯝ ꯇꯣꯏꯅ ꯆꯍꯤ 3, 4ꯁꯤꯗ꯫ ꯑꯗꯒꯤꯗꯤ ꯁꯨꯝ ꯃꯤ ꯑꯁꯤ ꯑꯗꯨꯝ ꯂꯣꯏ ꯂꯩꯀꯥꯏ ꯄꯥꯜꯂꯤꯕꯅꯤ, ꯂꯣꯏ ꯈꯪꯅꯔꯤꯅꯤ, ꯏꯪꯒꯤꯠ ꯏꯔꯥꯡ꯫ ꯑꯗꯨꯗ ꯈꯔ ꯈꯪꯅꯕ ꯍꯧꯔꯛꯄ, ꯃꯣꯏꯅ ꯆꯍꯤ 2, 3 ꯆꯠꯊꯔꯛꯄꯁꯦ ꯈꯪꯅꯔꯝꯗ꯭ꯔꯒꯁꯨ ꯁꯨꯝ ꯈꯪꯅꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯅꯨꯄꯤꯁꯤ
ꯅꯨꯄꯥꯁꯤꯁꯨ ꯇꯥꯔꯕ ꯄꯥꯎꯁꯦ, ꯑꯗꯒꯤ ꯅꯨꯄꯥꯁꯤꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗꯤꯡ ꯌꯥꯎꯕ ꯐꯣꯟ ꯑꯃ ꯁꯦꯀꯦꯟ ꯍꯦꯟꯗ ꯂꯩꯔꯒ ꯅꯇꯩꯃ ꯄꯥꯏꯍꯟꯒꯦ ꯇꯧꯕꯅꯤ, ꯐꯣꯟ ꯄꯥꯎ ꯐꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃꯗꯒꯤ ꯊ꯭ꯔꯨꯗ ꯁꯦꯀꯦꯟ ꯍꯦꯟꯗ ꯑꯃ ꯂꯧꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯒꯤ ꯂꯧꯕ ꯀꯥꯟꯁꯤꯗ ꯂꯧꯔꯦ, ꯁꯦꯀꯦꯟ ꯍꯦꯟꯁꯦ ꯂꯧꯔꯒ ꯃꯥꯅ ꯑꯣꯇꯣ ꯔꯦꯀꯣꯔꯗꯤꯡꯁꯦ ꯑꯣꯟ ꯇꯧꯔ ꯊꯝꯃꯦ, ꯃꯥꯏ ꯅꯨꯄꯤꯁꯤ ꯈꯪꯖꯄꯣꯟꯇꯦ꯫ ꯑꯗ ꯋꯥꯔꯤꯁꯤꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯗꯤ ꯄꯨꯔꯥ ꯑꯔꯣꯏꯕꯤꯗ ꯃꯇꯩ ꯃꯅꯥꯎꯒꯤ, ꯑꯗꯒꯤ ꯍꯥꯏꯕꯗ ꯍꯪꯒꯣꯏꯔꯒꯁꯨ ꯃꯅꯨꯡ ꯃꯄꯥꯟ ꯁꯨꯡꯅꯥꯏ ꯅꯥꯏꯗꯕꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯗꯨꯒꯤ ꯂꯩꯃꯤꯟꯅꯕꯒꯤ, ꯑꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ, ꯊꯨꯒꯥꯏꯅꯕ ꯒꯨꯂꯤ ꯂꯩꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯌꯥꯝꯅ ꯌꯥꯎꯔꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯒꯤ ꯃꯦꯃꯣꯔꯤ ꯆꯤꯞꯁꯦ ꯂꯧꯊꯣꯛꯑꯒ, ꯁꯤꯗꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯆꯥꯛꯇꯅ ꯃꯦꯃꯣꯔꯤ ꯆꯤꯞꯁꯦ ꯂꯧꯊꯣꯛꯑꯒ ꯃꯥꯅ ꯂꯣꯏꯅꯃꯛ ꯇꯥꯊꯣꯛꯑꯕ ꯔꯦꯀꯣꯔꯗꯤꯡꯁꯦ, ꯃꯕꯥꯅꯤꯁꯦ ꯀꯔꯤ ꯇꯧꯔꯤꯅꯣꯅ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯒꯤ ꯊꯥꯛꯁꯤꯐꯥꯎ ꯌꯧꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏ ꯀ꯭ꯂꯞꯇ ꯇꯥꯛꯑꯒ ꯃꯤꯐꯝ ꯐꯝꯈꯤꯕ꯫ ꯑꯗ ꯅꯨꯄꯤꯁꯤꯗ ꯃꯌꯥꯝ ꯆꯪꯅꯁꯨ ꯃꯆꯦ ꯑꯗꯩ ꯃꯇꯩꯃ ꯃꯌꯥꯝꯅꯁꯨ ꯅꯨꯄꯤꯁꯤꯒ ꯐꯨꯔꯦ, ꯅꯪꯅ ꯑꯉꯥꯡꯗ ꯍꯧꯕ ꯈꯣꯠꯄ, ꯑꯉꯥꯡꯁꯤꯅꯗꯤ ꯃꯥꯅ ꯍꯧꯕꯅꯤꯅ ꯑꯗꯨꯝ ꯍꯥꯏ, ꯑꯗꯩ ꯅꯨꯄꯤꯁꯤꯅꯕꯨꯗꯤ ꯃꯥꯅ ꯍꯧꯕꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯟꯖꯅꯕꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯁꯥꯡꯉꯦ, ꯆꯍꯤ 3-4 ꯑꯗꯨꯝ ꯂꯣꯏꯅꯔꯛꯄ ꯍꯥꯏꯁꯦ꯫ ꯑꯗꯣ ꯑꯉꯥꯡꯁꯤ ꯖꯤꯝꯒ ꯁꯥꯟꯅꯗꯅ ꯃꯁꯥ ꯃꯎ ꯐꯕ, ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯌꯨ ꯉꯥꯎꯔꯒ ꯂꯩꯕ, ꯑꯗꯨꯅ ꯅꯨꯄꯥ ꯐꯠꯇꯕꯅ ꯅꯨꯄꯤ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯁꯦ, ꯅꯨꯄꯤꯅ ꯁꯣꯏꯔꯛꯏꯁꯦ ꯅꯨꯄꯥꯅ ꯃꯥꯡꯍꯟꯕꯅꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯗꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯂꯩꯀꯥꯏ ꯃꯤꯇꯤꯡ ꯇꯧꯔꯒ, ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯞꯇ ꯇꯥꯛꯑꯒ, ꯑꯗꯩ ꯉꯁꯥꯏꯒꯤ ꯃꯥꯅ ꯔꯦꯀꯣꯔꯠ ꯇꯧꯈꯤꯕ ꯄꯣꯠꯇꯣ ꯊꯥꯗꯣꯛꯑꯀꯥꯟꯗꯗꯤ ꯃꯕꯥꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯗꯗꯤ ꯄꯨꯔꯥ ꯇꯥꯔꯤꯕ ꯑꯍꯟꯁꯤꯡ ꯑꯗꯒꯤ ꯐꯝꯃꯤꯕ ꯑꯍꯟꯁꯤꯡꯗꯨ ꯌꯥꯝ ꯍꯪꯒꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯤꯒꯤ ꯋꯥꯔꯤ ꯈꯨꯁꯥꯁꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯄꯤꯁꯤꯁꯨ ꯐꯨꯔꯦ, ꯃꯆꯦꯁꯤꯡ ꯀꯩꯀꯥꯅ ꯐꯨꯔꯦ, ꯅꯨꯄꯥꯁꯤꯅꯁꯨ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏꯅ ꯍꯥꯏꯔꯦ, ꯑꯉꯥꯡ 2 ꯁꯨꯔꯁꯨ ꯑꯩ ꯌꯣꯛꯆꯍꯧꯔꯒꯦ, ꯃꯥ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯂꯩꯕꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯕꯗꯒꯤ ꯂꯩꯀꯥꯏꯅ ꯔꯥꯏ ꯇꯥꯔꯦꯕ, ꯃꯕꯥꯅꯤꯁꯦ ꯆꯍꯤ 2 ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄꯅ꯫ ꯑꯗꯩ ꯑꯉꯥꯡꯁꯤꯁꯨ ꯃꯥꯒꯤ ꯃꯕꯣꯛ ꯍꯥꯏꯇꯥꯔꯦ, ꯃꯕꯣꯛ ꯍꯣꯏꯗ ꯂꯩꯈ꯭ꯔꯦ, ꯑꯗꯒꯤ ꯅꯨꯄꯤꯁꯤꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨ ꯆꯠꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯏꯖꯠꯇꯨ ꯂꯣꯏꯔꯕꯅꯤನ ꯌꯨꯗ ꯇꯥꯏꯅꯕꯤꯅꯦꯕ, ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯌꯨꯁꯦ ꯑꯗꯨꯝ ꯊꯛꯑꯒ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯀꯧꯕꯅꯤꯅ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯛꯄ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯅꯨꯃꯤꯗꯥꯡ ꯆꯠꯂꯒ ꯃꯥꯏ ꯅꯨꯄꯤꯅꯁꯨ ꯌꯥꯝ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯂꯥꯟꯈ꯭ꯔꯦ, ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ, ꯃꯆꯥꯁꯤꯡꯗꯣ ꯂꯥꯞꯅꯔꯕꯅꯤꯅ ꯃꯥꯁꯨ ꯋꯥꯈꯜ ꯈꯟꯊꯔꯛꯑꯀꯥꯟꯗ ꯑꯩꯅ ꯇꯧꯔꯝꯃꯤꯁꯦ ꯂꯥꯜꯂꯦ ꯑꯗꯣ ꯈꯪꯉꯛꯄꯗꯤ ꯅꯨꯄꯥꯁꯤꯗ ꯐꯖꯅ ꯍꯥꯏꯖꯕꯖꯥꯠꯅꯤꯗ꯫ ꯑꯗꯒꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯥꯅꯤ ꯑꯗꯩ ꯄꯥꯝꯃꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯆꯠꯂꯒ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯀꯥꯏꯗꯒꯤ ꯆꯍꯤ 2 ꯇꯥꯟꯊꯣꯛꯑꯀꯥꯟꯁꯤꯗ ꯃꯣꯏꯒꯤꯗꯤ ꯌꯨꯝ ꯃꯅꯤꯡ ꯃꯃꯥꯡꯅꯦꯕ, ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤꯁꯦ ꯂꯧꯁꯜꯂꯦ ꯆꯍꯤ 2 ꯐꯥꯔꯞ ꯇꯧꯔꯝꯗꯥꯏꯗ, ꯑꯗꯩ ꯃꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯂꯧꯕꯅꯦꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ꯫ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯁꯦꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯔꯦ, ꯃꯥꯏ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ, ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯁꯨ ꯃꯃꯥꯁꯦ ꯅꯍꯥ ꯑꯣꯏꯅ ꯑꯗꯨꯝ ꯃꯆꯥꯒꯤ ꯈꯜꯂꯒ ꯍꯣꯠꯅꯖꯔꯛꯄꯗꯣ, ꯑꯗꯣ ꯑꯁꯥꯗꯣ ꯌꯥꯝ ꯀꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯆꯥꯅ ꯑꯗꯨꯝꯕ ꯏꯖꯠ ꯌꯥꯝ ꯇꯥꯕ ꯊꯕꯛ ꯇꯧꯔꯝꯕꯗꯨꯗ ꯃꯃꯥꯁꯤꯁꯨ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯆꯦꯟꯈ꯭ꯔꯦꯕ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯁꯨ ꯃꯥꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯍꯜꯂꯦ, ꯌꯨꯝꯗꯤ ꯃꯅꯤꯡ ꯃꯃꯥꯡꯅꯦ, ꯑꯗꯨꯒ
ꯉꯁꯥꯏꯒꯤ ꯃꯄꯥꯝꯗ ꯊꯥꯒꯤ ꯆꯍꯤ 2 ꯂꯩꯍꯜꯂꯨꯕ ꯅꯨꯄꯤꯗꯨ ꯆꯍꯤ 2 ꯐꯥꯗ꯭ꯔꯤꯉꯩꯗ ꯂꯧꯔꯨꯔꯦ, ꯃꯆꯥꯁꯤꯡꯒꯤ ꯈꯜꯂꯒꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯅꯨꯄꯥꯗꯨꯒꯤ ꯑꯄꯥꯝꯕꯅꯤ ꯈꯪꯗꯦ, ꯑꯗꯨꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯂꯣꯏꯁꯜꯂꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯅꯔꯤꯅ ꯍꯥꯏꯔꯛꯑꯦ꯫ ꯅꯨꯄꯤꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯥꯅ ꯇꯧꯔꯝꯕ ꯏꯔꯥꯡꯗꯣ ꯑꯗꯨꯗꯤ ꯈꯔ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯈꯤꯗ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯨ ꯑꯦꯋꯥꯔꯅꯦꯁꯁꯦ ꯍꯥꯏꯗꯤ, ꯑꯗꯒꯤ ꯈ꯭ꯋꯥꯏ ꯁꯣꯏꯔꯤꯗꯤ ꯅꯨꯄꯥꯅꯦꯕ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ꯫ ꯍꯥꯏꯗꯤ ꯃꯥꯏ ꯅꯨꯄꯤꯒꯤ ꯀꯤꯌꯔ ꯂꯧꯕꯤꯗꯕ, ꯑꯗꯨꯗꯒꯤ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯦꯕ꯫ ꯃꯥꯏ ꯅꯨꯄꯤ ꯃꯥꯅ ꯌꯨ ꯊꯛꯆꯜ ꯂꯩꯔꯦ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯣꯏꯅꯕ ꯊꯤꯔꯛꯄ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯗ ꯃꯉꯣꯟꯗ ꯑꯦꯀ꯭ꯌꯨꯁ ꯇꯥꯕꯅꯦꯕ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯦꯗꯣꯂꯦꯁꯟꯒꯤ ꯃꯇꯝꯁꯤꯡꯁꯤꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ, ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯐꯖꯗꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯅꯕ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ꯫ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯤꯗꯤ ꯃꯌꯥꯝ ꯂꯩꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ, ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤ ꯋꯥꯔꯤꯁꯦ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ ꯑꯩꯉꯣꯟꯗ, ꯑꯗꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯃꯈꯥ ꯇꯥꯕꯤꯔꯛꯑꯣꯅ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ, ꯑꯩ ꯂꯤꯖꯔꯛꯀꯦ꯫ ꯄꯤꯛꯈ꯭ꯔꯕ ꯀꯪꯂꯩꯄꯥꯛꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ, ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ, ꯔꯤꯁꯥꯔꯁ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯏ, ꯇꯧꯗꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ꯫ ꯏꯃꯨꯡ ꯑꯅꯤ ꯌꯥꯁꯟꯅꯔꯒ, ꯑꯗꯨ ꯋꯥꯔꯤꯁꯤꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ, ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯐꯝꯗꯁꯨ꯫ ꯑꯗꯣ ꯑꯩꯅ ꯁꯤ ꯑꯩꯒꯤ ꯁꯤꯗ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯕ, ꯍꯥꯏꯗꯤ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯕꯗꯣ, ꯍꯥꯏꯗꯤ ꯐꯖꯕ ꯄꯣꯠꯇꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯁꯦ ꯂꯤꯊꯣꯛꯆꯕꯅꯤ꯫ ꯁꯤꯗ ꯑꯀꯥꯏꯕ ꯌꯥꯎꯔꯒꯁꯨ ꯁꯣꯏꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯅꯕ ꯑꯩ ꯍꯥꯏꯖꯔꯤ꯫ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯅꯤꯡꯉꯒꯗꯤ ꯋꯥꯔꯤꯁꯦ ꯃꯈꯥ ꯑꯇꯣꯞꯄ ꯋꯥꯔꯤ ꯇꯥꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩ ꯑꯗꯨꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ, ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ, ꯑꯗꯒꯤ ꯌꯥꯝꯅ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ, ꯑꯗꯒꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯋꯥꯔꯤ ꯊꯣꯛꯇꯤ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯑꯩ ꯑꯗꯨꯝ ꯀꯂꯦꯛꯁꯟ ꯂꯩꯖꯩ꯫ ꯑꯗꯩ ꯃꯤꯅ ꯊꯥꯕꯤꯔꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯣ ꯑꯩꯅ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯂꯤꯒꯦꯅ ꯁꯨꯝ ꯈꯟꯕ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯅ꯫ ꯑꯗꯣ ꯉꯁꯤꯒꯤꯁꯤꯅ ꯁꯤꯒꯤ ꯔꯤꯌꯦꯜ ꯏꯁꯇꯣꯔꯤꯒꯤ ꯑꯁꯦꯡꯕ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ, ꯋꯥꯔꯤ ꯑꯃꯈꯛꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯤꯒꯨꯝꯕꯁꯦ ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯨꯝ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ꯫ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯡꯐꯥꯡꯗ ꯆꯠꯄꯤꯗꯕꯤꯗ ꯁꯤꯅ ꯀꯥꯟꯅꯗꯕꯅ ꯀꯔꯤꯅꯣ, ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯅꯩꯅꯕꯤꯔꯒ ꯑꯐꯕ ꯊꯕꯛ, ꯍꯥꯏꯗꯤ ꯁꯃꯥꯖꯅ ꯌꯥꯕ ꯊꯕꯛ ꯑꯗꯨ ꯇꯧꯕꯤꯅꯕ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯏꯈꯣꯡꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯑꯇꯣꯞꯄ ꯋꯥꯔꯤ ꯇꯥꯅꯤꯡꯂꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ, ꯑꯩ ꯁꯣꯏꯗꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯗꯨꯒ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ, ꯃꯌꯥꯝꯅ ꯁꯤꯗ ꯁꯦꯟꯁ ꯑꯃꯗ ꯄꯨꯕꯤꯗꯅꯕ, ꯍꯥꯏꯗꯤ ꯄꯤꯛꯈ꯭ꯔꯕ ꯀꯪꯂꯩꯄꯥꯛꯁꯤꯗ ꯊꯣꯛꯏꯕꯁꯦ ꯇꯧꯋꯦ, ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀ꯭ꯔꯥꯏꯝ ꯌꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯅ ꯈꯔꯇ ꯑꯣꯏꯔꯁꯨ ꯍꯟꯊꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯑꯗꯨꯝ ꯂꯥꯏꯛ ꯁꯤꯌꯔ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯑꯗꯨ ꯈꯪꯗꯕ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯗꯨꯝ ꯂꯧꯃꯤꯟꯅꯁꯤ꯫ ꯑꯗꯨ ꯁꯤꯗꯤ ꯁꯥꯖꯟꯅꯕ ꯅꯠꯇꯦ, ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯏꯁꯇꯣꯔꯤꯅꯤ꯫
ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯗꯨꯝ ꯈꯪꯗꯕ ꯑꯗꯒꯤ ꯈꯟꯒꯦ ꯈꯜꯂꯝꯕꯁꯤꯡꯗꯨꯁꯨ ꯋꯥꯈꯜꯗꯣ ꯐꯥꯗꯅꯕ ꯍꯥꯏ ꯄꯣꯠꯇꯨꯗ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯤ꯫ ꯑꯗ ꯃꯌꯥꯝꯅꯁꯨ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫